ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯝ ꯑꯃ ꯑꯣꯏꯔꯤꯕ ꯐꯦꯁꯕꯨꯛꯇ ꯊꯥꯒꯠꯅꯔꯛꯄ ꯏ ꯄꯥꯎ ꯈꯔ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯤ NRC tꯧꯕ ꯍꯥꯏꯕꯁꯤ ꯏꯟꯗꯤꯌꯟ ꯁ꯭ꯇꯦꯠ ꯑꯃꯒꯤ ꯃꯣꯔꯦꯜ ꯑꯃꯗꯤ ꯂꯤꯒꯦꯜ ꯗ꯭ꯌꯨꯇꯤꯅꯤ ꯍꯥꯏꯅ MP ꯕꯤꯃꯣꯜ ꯑꯉꯣꯝꯆꯥꯅ ꯐꯣꯡꯗꯣꯔꯛꯂꯤ NRC tꯧꯕ ꯍꯥꯏꯕꯁꯤ ꯏꯟꯗꯤꯌꯥꯒꯤ ꯁ꯭ꯇꯦꯠ ꯑꯃꯒꯤ ꯃꯣꯔꯦꯜ ꯑꯃꯗꯤ ꯂꯤꯒꯦꯜ ꯗ꯭ꯌꯨꯇꯤꯅꯤ NRC ꯇꯧꯅꯕꯒꯤ ꯗꯤꯃꯥꯟ ꯇꯧꯕꯗ ꯑꯔꯥꯟꯕ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯅ ꯂꯣꯛ ꯁꯚꯥꯒꯤ MP ꯗꯣꯛꯇꯔ ꯑꯉꯣꯝꯆꯥ ꯕꯤꯃꯣꯜ ꯑꯀꯣꯏꯖꯝꯅ ꯐꯣꯡꯗꯣꯔꯛꯂꯤ All Manipur Bar Association Ambana Sinduna Sensitization on NRC Haibasida Palace Compound Laiva MFDS ki auditorium da ngarang pangthoki ba thoram amada mathaki wafam ase MP Bimol Akwezamna phongdokladuna makna hai foreigner amadi illegal immigrant license ba asina laiba asigi citizen sengi social civil amadi political right manglakani mahana makha taraduna hai state asigi porous border asi yenglaga mitok kaya sanglakre haibase asumani foreigner amadi illegal immigrant sengbo masak khangdokpa phagatpa amadi halankhiba haibase Indian state amagi moral duty ni amadi Indian constitution asu yaba potni loinana NRC tawba haibase judicial process oibagal loinana Indian constitution na NRC tawnaba state ta power sinakhrabani state asida kumza 1950 da NRC tawkhe haibagi sabsaba report leitri haiba wafam thamladuna MP Bimol Akwezamna hai NRC tawnaba kumza 1952 natraga kumza 1957 gi MP election gi electoral roll da legacy data oibi yagani state asida foreigner kaya sangsilakliba asi khandoknaba Foreigner Act 1946 ki makada foreigner tribunal semlaga yamna irai laiba mawngda sangsanba yai census tawba natraga NRC tawba amadi foreigner tribunal semba asida yamna hena mathau taribadi state asigi law and order maintain tawba asini state asigi hauzik oriba phibam asida census NRC natraga foreign tribunal semba asi oitopa ngamloi haiba wapam MP Bimol Akwezamna thamki thauramadu senior advocate Khaidem Mani retired IAS officer R.K. Nimai Saknairaba demographer Professor R.K. Narendra Amadi MU gi law department ki head professor Y Premanandana resource person oina wangangki thoram aduda ambagi president Sakpram Bimol Chandra yauna association asigi members sing yauna miyoi kayasu thoram aduda saruk yaki irang asida thiba khangdana leiriba miyoi singi imung manung awaba kaya mayoknare lengakna suwakat tabidre Kumza 2023 gi May 3 dagi haurakhiba irang asina maram oiraga hauzik phawba thiba khangdana leiriba miyoi kuntra henbagi imung manungda awaba kaya mayoknare iram asida lengakta wakalabasu tabidre haina pendaba phongdokkhre hingdabadi yadabana adum ngamnaba hingli adubu sahi ahum phajelakadoroba lan asina maram oiraga mangkhriba miyoi singi langla langjin amata ticket pidre namtharaga adum thamiga dorabra haina thiba khangdana leiriba atom Samarendra kauba miyoi amagi loinabi atom ombi kavitana pendaba phongdokkhre ngarang Manipur Press Club ta pawmising unaba amada kavitana hai kumza 2023 gi May 3 dagi hauduna thurakhiba irang asida lamdam asida miyoi kaya mafam khangdana mangkhriba asigi matangda laingakna athubada langla langjin puthonaba honabiu kumza 2023 gi May 3 ta mahaki nupa atom Samarendra amadi yungkhaibam Kiran Kumar makoi ani four wheeler amagal lonina Sangaitel Olympian Park tagi mangkhibani imung manunggi makedagi police ta hangluba matamdasu case ase CBI da sinakhre haiduna ngasi phawba langla langjin khangba ngamdri CBI gi makedagi sulaktuna imung manunggi statement lawba leitri kumza 2023 gi May 3 dagi thoraklebi irang asida miyoi kuntra hena thiba khangdana leiri mangkhriba miyoi sengi wakat kanana sutabi dre mangkhriba miyoi sengbu sahi taret ki matungda death certificate pibge sana pathap laibana maram oiraga death certificate pidabana maram oiraga insurance yauramba seng claim tawba yadre thabak toramba sengsu thabak mahut changba yadre haina phongdokhi ngasi phawba mifam ama pangthokpa natraga miyam punbada 2023 gi May 3 dagi thorakhiba irang asida thiba khangdana leiriba sengi matangda wafam amata panade Manipur lengake makedagi su compensation piba natraga thabak ama hapke haiba khak pakum pirakle piga dariba lupa laktara aduna mi amagi punsi leiba yagadra haina pendaba phongdokhi Waikemsan lengakna ahanbo oina su group singa tripartite tok tawkhre sugi kem taret hangdokpa yanakhre singilam sing ningthogi makhada leirakhide haina pukalakre Manipur da nauna sarana bafibam thorakhibaga loinana Union Ministry of Home Affairs amasung state lengakna nahandagi hauna kuki militant group singa wari sanakre
Tha anirongi matungda suspension of operation su agreement kuek pinariba militant group singa nano wari sanariba asi yamna maru oina launari. February marida Chief Minister Yunam Khamsana lusingba anobalanga lairakhraba matungda ahanba oina kukizo militant group singa wari sanakibani. Kumza 2024 ge February mapanda su agreement matam sangdo hanabagi wafam lakpada matamdugi en birena lusingba lengakna ayaba pikidrabani. Adom oinamak Manipurda President rules lairingagi serakta kumza 2025 ke September marida akanaba wafam kharada yumfam oiraga sugi matam sangdokpugi wafam centerna ayaba piki kumza 2023 ge May ahumdagi maitai amasung kukizau purupki marakta thoraki bakanglopki irang asigi matung tarakpada ahanbo oina September 18 da Prime Minister Narendra Modi na Manipurda lapchingagi mangoinana mamang saigi September marida su agreement extend tawbugi wafam yanakibani kwaidagi ihan hanba oina kumza 2008 da tongan ba militant group kunmarigi umbrella organization oiriba United People's Front UPF amasung Kuki National Organization KNO na center amasung state lengaka nakal ahumgi oiba yanase kuyepinaki kwaidagi ikon konbo oina New Delhi da handa Kuki Zau militant group singawari sanakiba aduda Ministry of Home Affairs ki Northeast Advisor Ajit Lal na center gi mahut senduna saruk yaki mihut kangbu aduda Intelligence Bureau gi makok thongbo official kaya su yauki Manipur lengaki oina Home Secretary N Ashok Kumar amasung Additional Director General of Police Asutosh Kumar Sinhana wari sanabada saruk yaki hiramasigi matangda KNO amasung UPF na puna thadaruki baserol amana hai nakal animakna hiram kayada kopna khanan nainaraba matungda akanabasu kem khara nauna mafam hongdopugi matangda yanaba puraki apunba kem tara marigi manungda taret atopa mafam amada hangdoknabagi wafam rangaki maikeidagi pukalakki Kukizo Kanglupki maikeidagi Ukhrul districta nauna thorokliba tangdu laitadaba phibam asigi matangda maru oiba wafam kaya MHA gi official singda marik chumna pukhatki Ukhrul district ki tongan mafamda khundariba kuki misam miyamda kulai matik sana paiba tangkol singna attack chatarakpana misam miyam mipaiba poknare haiba wafamsu Ministry of Home Affairs ki maikeida pukhatki hairi marak asida KNO amasung UPF na puna thokiba sterol amada Manipur gi singi lamsing ase maitai ningthau singi makada lairakide haina mifam aduda puthoki hairi sing amasung tamda thongmanana lengaki sakot thorang sing lokate singi mafam singda ana layeng mai tampam loisang lambi thongi khudong saba mapung phana lehanba ngamdri thaknaba afaba isangso marang kaina phanganba ngamdri hainasu makoina pukatki Manipur ase khulai paiba singna kulingba kunai ama oire haina hanagi Assam Rifles ki Director General Lieutenant General Pradeep Chandra Nair PC Nair na phongdokre di Hindu na lauba akanaba interview amada hanagi Assam Rifles ki DG PC Nair na mathaki wafam ase phongdoki bagal loyana kumza 2023 gi May ahumdagi Manipur da thorakiba ethnic violence ase sahi ama president rule gi makada laiba matam aduda hingsa gi thodok wathok tholamba sing leptuna mahusagi punsida tapna lakpa horamlabani laibak thibadi sahi asigi February maridagi amuk hanna Manipur da miyam gi lenga halaklaba matung hingsagi thodok wathok sing amuk leptana thorokpa hore mahana makha taraduna hai Manipur da miyam gi lenga lakpadagi haibadi February 3 tagi thorokiba irang asina ngasi phawbada miyoi 13 sikre kaya amana aso apan nangkre irang asi maitena dominate tauba Bishnupur district amasung Ukhrul district ta kuki amasung Tangkul Naga community anigi marakta hingsagi thodoksin asi leptana chatharakpani mahana makha taraduna hai Ukhrul gi litanda sahi asigi February 3 tagi kuki amasung Tangkul Naga community anigi marakta ungkhanabagi thawongsin chatharakliba asigi horokphamgi maram yu ngauraga khanabadagi oirakibani hana sem saba ethnic conflict amanate adubu yu ngauraga community anigi nahasingi marakta ungkhatnaba horakiba ase ngasidi hena bakthok saktoraktuna misimina kaya thorakle nakal animaki yum kaya mai thaduna amang ata thokre mi hatpa amadi lambi thingbugi thabak toina sathari kariguma tension ama laiba matamda lambi thingbugi khongjang sanction ba haibase Manipur dadi anaubanate hainasu PC Nayarna phongdokhi amaromda maite amasung kuki anigi marakta khut thoknabagi mathakta hauze kuki amasung Tangkol Naga community anigi marakta singda sauna khut thoknarapa asina Manipur da mahusagi phibamda pak ek hanjilakpa yaroi dauri haina security expert singe maikeidagi phongdok narakli tidim lambi thingbagi khongjang sanchilakadauri
Trong laubida ahingda bom pokai handuna pikliba angang ani hatkibagi justice phangalo haiba demand tawduna malom awang lekai gi ibudau pakhang ba sanglanda sathakiba matam kaktaba khudang sara henbagi khongjang numit kontaruk ni sukre sara henbagi khongjang ngasi loisilaba matung tha asigi taruk tagi dedem lambida total shutdown tawbaga lonina airport amadi railway construction gi thabak thingjilagani haina langdai khangsuna hana thadarukpa serol amada phongdorakle Langdai Kangsun Hana Tadaropa Serol Amada, Puna Mioy Tarina Saruk Yadana Sara Henbagi Kongjang Sangsilabasu, Ngasi Pawba Langaki Makedigi Wa Amata Haibalak Tree. Loop Asina Pamzabadi Langana Tungkoina Santi Laiba Manipur Ama Ohena Bagidamak, Mara Laiba Mioy Sengdo Dandi Pio Haiba Kaktane, Mara Laiba Kukin Narco Terrorist Seng, Manipur Gilaimai Mutatnaba Tabak Lakat Pio Amadi, Nungai Yaipaba Manipur Ohen Bio Haibani. Tung koiba policy semduna santi laiba Manipur ama oinanaba senbagi mahuta ngaihak ki oiba firep lauduna ihau hauriba miyambo mase tahanba amadi lana lamjingduna laiba langa ki thong langdai khangsun hana yaba ngamloi amadi thajabasu leite maramasina sara henbagi khongjang ase hayeng losilaga masidagi hena kanba khongjang makha sathargani hairi khongjang sing adudi 2023 ge May 3 ge attack April 3 ge attack ase terrorist ge attack ni Kanglop ki irang natte haibase sarkarna miyam mamangda lauthokpa trong laubi thodo amadi tangkhol misam ani sikhibagi thodo judicial inquiry tawgadabani hairiba demand ase May 3 dagi manga fawbugi manungda langana thabakta onthok taba tarabadi May 3 dagi tidim lambi total shutdown tawgani maru oina airport malom oil depot railway construction loina thingani khongjang asida manipur miyamna sagat piu hairi Commercial LPG cylinder gi mamal lupa lising amagi sangde hengatkhre Iran amasung US Israel gi marakta thokliba conflict asina maram oiduna malem gi mafam kaya marumda sakthong gas amasung petroleum products gi mamal sathina wangkhalakkhre masigi saitheng ahanbo oina uladuna India commercial LPG gi mamal cylinder ama refill tawbada lupa 990 hengat hankre anobo mamal ase Manipur gi oina Lupa lising ahum samanga nipu manga yaukre domestic LPG cylinder gi mamaldi hauzik phawba ahom balaite haijaraga su kg manga gi LPG cylinder connection pibada lupa lising amaga chanipan marphu yaukre aduga refill tawbadana lupa samapan kuthaga taruk yaukre aviation turbine fuel gi mamal India da yamna wangkhatkre hana piramba turbine fuel gi mamal dagi kiloliter amada lupa umjaga taruk dasmik yakai manga hengatlaga Lupa lising amasa mga taramatoi dasmik marhuga taruk yaukre masina India dagi atopo mapalibak singda paiba flight singi ticket mamal sada mga gi matakta hagalagani adumakpo domestic flight singi oinadi hauzik phawbugi oina mamal hengatri